Bisupur district ki manung chanba Thinungei kulda mafam adugi lawmi singna law suringaida Central Force na permission yaudana law suba yaroi haina law suba thingkre haidi. Central Force ki thawong yaningdaba phongdokpaga loinana Central Force na ngaklabasu ngaktrabasu law ugani haiduna lawmi singna labukta famjinduna khongjang changsinki. Impact News sa fangba pauda chahi ani hena law udana leiraklaba high canal mathaki lawfam singda lawmi singna tractor sizinaduna law khoibagi thabak chathaba hauki. Law khoibagi thabak chatharingaida Central Force sing laklaga permission yaudrabadi law suba yaroi haina athingba pirakhibani haidi. Hairiba high canal manaki mafam asi chahi ani hena irang asina maram oiraga Kuki militant singna nongmai kapsilakpadagi lawmi fawba nongmai maruna panduna laikanakibagi thaudok thokiba mafam amani. Lawmi singna phongdorakpagi matung inna district asigi DC, SP yauna BSF, SSB amadi mari lainaba loisang singda law uba yahanbinaba March 18 che kaya thaduna haijakre. Masigi mathakta Central Force singa loinana mifam kaya su phaminakre. Adubu ngasi fawba law ubagi ayaba fangdana leirakli. Adubu hingdaba yaraktaba namaram oiraga lawmi singna mifam kaya famduna law pannaba khongthang asi lawkhatlakpani haidi.